ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯑꯣꯛ ꯂꯣꯏꯕꯤꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯟꯅꯕ ꯁꯦꯟꯗꯣꯡ ꯂꯩꯕꯁꯦ ꯄ꯭ꯔꯣꯐꯤꯠ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯒꯤ ꯑꯣꯛ ꯃꯄꯤ ꯂꯣꯏꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯀꯥꯟꯅꯩꯕ ꯃꯣꯏꯁꯦ ꯂꯣꯏꯕꯗ ꯌꯥꯝ ꯋꯥꯗꯦꯕ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯀꯛꯅꯕ ꯂꯣꯏꯕ ꯑꯣꯛꯇꯒꯤ ꯁꯨꯝꯕ ꯑꯣꯛ ꯃꯄꯤ ꯃꯆꯥ ꯀꯣꯛꯅꯕ ꯂꯣꯏꯕꯁꯤꯅ ꯍꯦꯟꯅ ꯄ꯭ꯔꯣꯐꯤꯠ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯕ ꯍꯦꯜꯂꯦꯕ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯒꯤ ꯑꯣꯛ ꯅꯠꯇꯕꯅꯤꯅ ꯏꯁꯥꯒꯤ ꯂꯣꯀꯦꯜꯒꯤ ꯑꯣꯛ ꯑꯣꯏꯕꯅꯤꯅ ꯁꯦꯕꯥꯁꯨ ꯋꯥꯗꯦ ꯑꯇꯣꯞꯄ ꯕ꯭ꯔꯤꯗꯀ ꯌꯦꯡꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯒꯤ ꯑꯣꯛꯁꯤ ꯅꯥꯒꯟꯗꯦꯕ ꯃꯁꯥ ꯌꯥꯝ ꯀꯜꯂꯤꯕ ꯃꯣꯏꯁꯦ ꯂꯩꯅꯥ ꯇꯤꯟꯅꯥ ꯌꯥꯝ ꯄꯛꯀꯟꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯣꯛ ꯂꯣꯏꯕ ꯃꯇꯝꯗꯕꯨ ꯅꯨꯡꯁꯥ ꯐꯪꯕ ꯃꯐꯝꯗꯤ ꯂꯣꯏꯕꯤꯕ ꯇꯥꯔꯦ ꯎꯔꯨꯝ ꯑꯣꯏꯇꯥꯔꯒꯗꯤ ꯑꯣꯛ ꯈꯨꯗꯤꯡꯃꯛ ꯅꯥꯒꯜꯂꯦ ꯑꯗꯣ ꯑꯃꯨꯛ ꯃꯁꯥ ꯀꯟꯕꯁꯤ ꯑꯇꯣꯞꯄ ꯕ꯭ꯔꯤꯗꯇꯒꯤ ꯂꯣꯀꯦꯜꯒꯤꯅꯗꯤ ꯌꯥꯝ ꯍꯦꯜꯂꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯒꯤ ꯑꯣꯛ ꯃꯄꯤ ꯑꯃ ꯁꯥꯕ ꯃꯇꯝꯗ ꯃꯆꯤꯟꯖꯥꯛ ꯊꯥꯛꯄꯗꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯌꯣꯟꯅꯕꯒꯤ ꯇꯥꯏꯞꯇ ꯃꯁꯤꯡ 5 ꯊꯣꯛꯅ 4 ꯊꯣꯛꯅ ꯊꯥꯛꯄꯒꯤ ꯅꯣꯡꯃꯗ ꯑꯗꯨ ꯗꯔꯀꯥꯔ ꯑꯣꯏꯗꯦꯕ ꯃꯄꯨꯡ ꯐꯥꯔꯕ ꯑꯣꯛ ꯃꯄꯤ ꯑꯃꯅ ꯆꯍꯤ ꯑꯃꯗ ꯇꯥꯝ 2ꯔꯛ ꯃꯆꯥ ꯄꯣꯛꯄ ꯌꯥꯏ ꯉꯝꯃꯤ ꯇꯥꯝ ꯑꯃꯗ ꯃꯦꯛꯁꯤꯃꯝ ꯑꯣꯏꯅ 20 ꯄ꯭ꯂꯁꯇꯤ ꯄꯣꯛꯏꯕ ꯑꯗꯨꯕꯨ ꯀꯃꯟꯂꯤ ꯑꯣꯏꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ 10 to 15 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯗꯨꯃꯥꯏꯅ ꯄꯣꯛꯏꯕ 12-13 ꯁꯥꯏꯒꯤ ꯆꯥꯡꯁꯦ ꯑꯗꯨꯃꯥꯏꯅ ꯄꯣꯛꯏꯕ ꯑꯗꯨ ꯁꯤꯒꯤ ꯑꯣꯛꯄꯤꯁꯤꯒꯤ ꯑꯣꯏꯅꯗꯤ 53-54 ꯑꯗꯨꯅ ꯄꯣꯛꯏ ꯁꯤ ꯌꯥꯝ ꯄꯣꯛꯄ ꯆꯤꯡꯉꯤꯅꯦꯕ ꯑꯗꯨ ꯍꯤꯡꯕꯗꯤ 53ꯗꯤ ꯑꯗꯨꯃꯥꯏꯅꯗꯤ ꯍꯤꯡꯕ ꯉꯝꯗꯦ 14-15 ꯑꯗꯨꯝ ꯆꯥꯡꯆꯠꯇ 10 ꯍꯤꯡꯉꯛꯄꯁꯤ ꯑꯗꯨ ꯄ꯭ꯔꯣꯐꯤꯠ ꯑꯗꯨꯝ ꯂꯩꯔꯦꯕ ꯁꯨꯃꯥꯏꯅ ꯑꯣꯛ ꯃꯄꯤ ꯑꯃꯅ ꯇꯥꯝ 2ꯔꯛ ꯆꯍꯤ ꯑꯃꯗ ꯇꯥꯝ 2ꯔꯛ ꯄꯣꯛ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯀꯃꯟ ꯑꯣꯏꯅ ꯄꯥꯅꯕꯁꯦ 20ꯕꯨ ꯃꯆꯥꯁꯤ 20ꯕꯨ ꯄꯣꯛꯄ ꯉꯝꯃꯒꯗꯤ ꯄ꯭ꯔꯣꯐꯤꯠ ꯌꯥꯝ ꯂꯩꯔꯦꯕ ꯑꯗꯨ 20 ꯄ꯭ꯂꯁꯇꯤ ꯄꯣꯛꯏꯅꯦꯕ ꯑꯗꯨꯝ 18ꯒ ꯄꯣꯛꯂꯛꯑꯗꯤ 30 ꯍꯦꯜꯂꯤꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯍꯤꯡꯕꯗ 20 ꯍꯤꯡꯉꯗꯤ ꯌꯥꯔꯦ ꯑꯍꯦꯟꯕꯗꯨꯗꯤ ꯀꯃꯟ ꯑꯣꯏꯅ ꯄꯥꯅꯗꯦ ꯀꯃꯟ ꯑꯣꯏꯅꯗꯤ 20 ꯑꯣꯏꯅ ꯄꯥꯏꯅꯩ ꯆꯍꯤ ꯑꯃꯗ ꯑꯗꯨ 20ꯁꯤ ꯂꯨꯄꯥ 3,000-4,000ꯇ ꯌꯣꯜꯂꯛꯄꯗ 1 ꯂꯥꯛ ꯍꯦꯜꯂꯤꯅꯦꯕ ꯑꯗꯨ ꯑꯣꯛ ꯃꯆꯥ ꯍꯧꯖꯤꯛꯁꯤ 5,000ꯗꯩꯅ 6,000-7,000 ꯑꯗꯨꯃꯥꯏꯅ ꯄꯤꯌꯦꯕ 5,000, 6,000, 7,000 ꯑꯗꯣ ꯈꯔ ꯐꯖꯕ ꯀꯥꯡꯕꯨꯗꯤ 8,500 ꯌꯧꯕ ꯐꯥꯎ ꯌꯥꯎꯔꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯣꯛ ꯃꯄꯤꯁꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯥꯒꯤ ꯂꯥꯏꯐꯇ ꯆꯍꯤ 5ꯗꯩꯅ 6 ꯐꯥꯎꯁꯤ ꯂꯦꯞꯇꯕꯤꯗ ꯃꯆꯥ ꯄꯣꯛꯇꯣꯏꯅꯦꯕ ꯍꯦꯛ ꯄꯣꯛꯄ ꯍꯧꯕꯗꯩ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯇꯥꯝ 10-12 ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯂꯣꯏꯕꯒ ꯃꯥꯁꯦ ꯑꯃꯨꯛ ꯅꯣꯏꯍꯜꯂꯒ ꯑꯃꯨꯛ ꯌꯣꯟꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯁꯨ ꯄꯩꯁꯥꯅꯦꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯗꯥꯎ ꯌꯥꯕ ꯃꯤꯒꯤꯅꯤ ꯗꯥꯎ ꯌꯥꯗ꯭ꯔꯒꯗꯤ 2 ꯈꯛ ꯄꯣꯛꯄꯁꯨ ꯌꯥꯎꯏ 4 ꯈꯛ ꯄꯣꯛꯄꯁꯨ ꯌꯥꯎꯏ 6 ꯈꯛ ꯄꯣꯛꯄꯁꯨ ꯌꯥꯎꯏ ꯑꯗꯨ 53 ꯄꯣꯛꯑꯁꯨ 50 ꯄꯣꯛꯑꯁꯨ ꯂꯣꯏ ꯁꯤꯔꯗꯤ ꯑꯩꯈꯣꯏꯅ ꯑꯣꯛ ꯃꯄꯤ ꯁꯦꯝꯃꯤꯁꯦ ꯀꯔꯤꯝ ꯀꯥꯟꯗꯕꯤꯅꯦꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯗꯥꯎ ꯌꯥꯕ ꯀꯥꯡꯕꯨꯒꯤꯅꯦ ꯑꯣꯛ ꯃꯄꯤ ꯂꯣꯏꯕꯁꯤ ꯆꯥꯅꯕ ꯆꯥꯅꯗꯕ ꯍꯥꯏꯕꯁꯨ ꯂꯩ ꯆꯥꯅ ꯇꯥꯔꯒꯗꯤ ꯑꯣꯛ ꯃꯄꯤ ꯑꯃꯈꯛ ꯂꯣꯏꯕꯗ ꯌꯥꯝꯁꯨ ꯋꯥꯗꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄ꯭ꯔꯣꯐꯤꯠ ꯂꯩꯍꯟꯕ ꯉꯝꯃꯤ ꯑꯣꯛ ꯃꯄꯤꯁꯤꯅ ꯆꯥꯕꯁꯤ ꯆꯍꯤ ꯑꯃꯗ ꯂꯨꯄꯥ 10,000 ꯌꯧꯅ ꯆꯥꯗꯦꯕ ꯌꯥꯝ ꯆꯥꯗꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯂꯣꯏꯕꯗ ꯌꯥꯝ ꯋꯥꯗꯕ ꯑꯣꯛ ꯃꯄꯤꯅꯤ ꯑꯩꯈꯣই ꯂꯣꯀꯦꯜ ꯑꯣꯛ ꯃꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯛꯅꯕ ꯂꯣꯏꯕꯗꯗꯤ ꯅꯣꯡꯃꯗ ꯃꯆꯤꯟꯖꯥꯛꯁꯤ 5-4 ꯑꯗꯨꯃꯥꯏꯅ ꯊꯥꯛꯄꯗꯣ ꯃꯥꯗꯤ ꯅꯣꯡꯃꯗ 2ꯔꯛ ꯈꯛꯇ ꯊꯥꯛꯄꯤꯔꯤꯅꯦꯕ ꯑꯩꯈꯣꯏꯅ ꯑꯌꯨꯛꯇ ꯑꯃ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯑꯃ ꯑꯗꯣ ꯃꯤ ꯑꯇꯣꯞꯄꯅ 3ꯂꯛ ꯊꯥꯛꯄꯁꯨ ꯌꯥꯎꯏꯀꯣ ꯑꯣꯛ ꯃꯄꯤ ꯂꯣꯏꯕꯗ ꯅꯨꯡꯊꯤꯟ ꯃꯇꯝꯗ ꯆꯔꯥ ꯋꯥꯜꯍꯟꯕ ꯑꯗꯣ ꯁꯤꯗꯤ ꯅꯣꯡꯃꯗ 2ꯔꯛ ꯈꯛꯇꯅꯦꯕ ꯊꯥꯛꯏꯁꯦ ꯃꯣꯏꯁꯦ ꯌꯥꯝ ꯇꯦꯖꯥꯅꯤꯅ ꯑꯣꯛ ꯃꯄꯤ ꯂꯣꯏꯕꯁꯦ ꯇꯦꯍꯟꯗꯧꯅꯦꯕ ꯍꯌꯦꯡ ꯃꯥꯁꯤꯅ ꯃꯆꯥ ꯄꯣꯛꯄ ꯃꯇꯝꯗ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯁꯦꯕꯥ ꯋꯥꯗꯣꯏꯁꯦ ꯄꯣꯛꯄ ꯅꯨꯃꯤꯠꯇꯨꯗ ꯄꯨꯡ 12 ꯄꯣꯛꯁꯤꯜꯂꯛꯑꯗꯤ ꯄꯣꯛꯄꯗꯣ ꯑꯗꯨꯝ ꯉꯥꯏꯗꯣꯏꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯃꯆꯥꯁꯦ ꯄꯣꯛꯂꯛꯄꯒ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯇꯣꯏꯅꯦꯕ ꯅꯠꯇ ꯇꯥꯔꯗꯤ ꯃꯥꯅ ꯌꯥꯎꯑꯣꯟꯕ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯕꯗ ꯃꯆꯥꯗꯣ ꯅꯟꯈꯥꯏꯔꯗꯤ ꯁꯤꯗꯣꯏꯅꯦꯕ ꯑꯗꯨꯒꯤꯗꯃꯛ ꯄꯨꯡ 12ꯗ ꯄꯣꯛꯀꯦꯔꯥ 1ꯗ ꯄꯣꯛꯀꯦꯔꯥ ꯅꯨꯃꯤꯗꯥꯡ ꯃꯇꯝꯗ ꯄꯣꯛꯑꯁꯨ ꯉꯥꯏꯗꯣꯏꯅꯦꯕ ꯃꯆꯥꯗꯣ ꯄꯣꯛꯂꯣꯏꯗ꯭ꯔꯤꯐꯥꯎ 10 ꯄꯣꯛꯀꯦꯔꯥ 12 ꯄꯣꯛꯀꯦꯔꯥ 35 ꯄꯣꯛꯀꯦꯔꯥ ꯑꯗꯨꯃꯥꯏꯅ ꯉꯥꯏꯔꯅꯤ ꯑꯗꯨꯒ 5 to 7 daysꯀꯤ ꯆꯥꯡꯁꯤ ꯃꯆꯥꯁꯦ ꯑꯩꯈꯣꯏꯒ ꯂꯣꯏꯅꯔꯒ ꯂꯩꯗꯣꯏꯅꯦꯕ ꯍꯥꯏꯕꯗꯤ ꯃꯈꯣꯝ ꯄꯤꯊꯔꯝꯗꯥꯏꯗ ꯈꯛꯇ ꯃꯄꯤ ꯃꯅꯥꯛꯇ ꯊꯝꯒꯗꯧꯕ ꯃꯈꯣꯝ ꯄꯤꯊꯛꯄ ꯂꯣꯏꯔꯒ ꯑꯃꯨꯛ ꯂꯧꯊꯣꯛꯀꯗꯧꯕ ꯏꯪꯕ ꯈꯣꯠꯄꯗꯤ ꯃꯣꯏꯗꯤ ꯑꯗꯨ ꯐꯖꯅ ꯃꯐꯝ ꯁꯦꯝꯕꯤ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯕꯣꯔꯥꯅ ꯑꯣꯏꯒꯦꯔꯥ ꯁꯪꯕꯥꯏꯒꯨꯝꯕ ꯑꯣꯏꯒꯦꯔꯥ ꯆꯔꯨꯅ ꯑꯣꯏꯒꯦꯔꯥ ꯃꯐꯝꯗꯣ ꯐꯖꯅ ꯁꯦꯝꯕꯤꯔꯒ ꯊꯝꯕꯤ ꯇꯥꯔꯦ ꯅꯠꯇ ꯇꯥꯔꯗꯤ ꯀꯩꯗꯧꯗꯣꯏꯕ ꯃꯈꯣꯝ ꯊꯛꯄ ꯃꯇꯝꯗ ꯊꯥꯡꯖꯤꯜꯂꯒ ꯑꯃꯨꯛ ꯂꯧꯊꯣꯛꯄ ꯇꯧꯔꯤꯁꯦ ꯅꯠꯇ ꯇꯥꯔꯒꯗꯤ ꯑꯣꯛ ꯃꯄꯤꯁꯤ ꯌꯥꯝ ꯃꯁꯥ ꯂꯨꯝꯖꯕ ꯑꯣꯏꯔꯒꯗꯤ ꯃꯅꯥꯛꯇ ꯊꯝꯕꯒꯤ ꯃꯇꯝꯗ ꯅꯧꯔꯤꯀꯥꯟꯗꯗꯤ ꯑꯣꯛ ꯃꯆꯥꯗꯨꯁꯨ ꯃꯄꯥꯡꯒꯜ ꯀꯟꯗ꯭ꯔꯤꯕꯅꯤꯅ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯉꯝꯗ꯭ꯔꯤꯕꯅꯤꯅ ꯃꯥꯅ ꯅꯟꯈꯥꯏꯔꯒ ꯁꯤꯗꯣꯏꯅꯦꯕ ꯑꯗꯨ ꯁꯤꯒꯤ ꯑꯣꯛ ꯃꯄꯤꯁꯤꯗꯤ ꯌꯥꯝ ꯐꯩꯌꯦ ꯁꯤꯒꯤ ꯑꯣꯛ ꯃꯄꯤꯁꯤꯗꯤ ꯃꯆꯥ ꯀꯣꯛꯄ ꯃꯇꯝꯗꯁꯨ ꯂꯧꯊꯣꯛꯇꯦ ꯑꯗꯨꯒ ꯃꯈꯣꯝ ꯊꯛꯄ ꯃꯇꯝꯗꯁꯨ
ꯂꯧꯊꯣꯛꯇꯦ ꯑꯗꯨꯝ ꯃꯥꯒ ꯄꯨꯟꯅ ꯑꯗꯨꯝ ꯊꯝꯕ ꯌꯥꯏꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨ ꯀꯃꯟꯂꯤ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯌꯦꯡꯉꯛꯄꯗ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯇꯧꯗꯣꯏꯅꯦꯕ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯃꯕꯨꯛ ꯄꯤꯊꯝ 5 to 7 days ꯑꯗꯨ 4 days to 5 days ꯈꯛ ꯇꯧꯕ ꯃꯤꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯈꯣꯏꯅ 7 days ꯐꯥꯎꯗꯤ ꯇꯧꯕ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯃꯇꯝꯗ ꯈꯛꯇꯅꯦꯕ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯗꯤ ꯂꯣꯀꯦꯜ ꯍꯥꯏꯗꯤ ꯆꯍꯤ ꯑꯃꯗ 14 days ꯃꯨꯛꯇꯅꯦꯕ ꯋꯥꯗꯣꯏꯁꯦ ꯑꯇꯣꯞꯄꯗꯤ ꯁꯨꯡꯌꯦꯡ ꯌꯦꯡꯗꯕ ꯌꯥꯏꯕ ꯁꯤ ꯃꯆꯤꯟꯖꯥꯛ ꯊꯥꯛꯑꯝꯃꯅꯤ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯆꯠꯂꯨꯔꯅꯤ ꯍꯜꯂꯛꯑꯒ ꯅꯨꯡꯗꯥꯡꯒꯤ ꯃꯆꯤꯟꯖꯥꯛ ꯊꯥꯛꯄꯤꯔꯒ ꯌꯥꯔꯦ ꯁꯨꯡꯌꯦꯡ ꯑꯗꯣ ꯃꯊꯤꯗꯤ ꯑꯗꯨꯝ ꯇꯣꯏꯅ ꯁꯦꯡꯕꯤꯒꯗꯧꯅꯦ ꯍꯥꯏꯗꯤ ꯃꯣꯏ ꯁꯨꯝ ꯄ꯭ꯂꯁꯇꯔ ꯃꯔꯛꯇ ꯃꯊꯤ ꯄꯛꯁꯤꯟꯕꯁꯤꯅ ꯅꯥꯜꯂꯒ ꯅꯥꯟꯊꯨꯔꯒ ꯃꯈꯣꯡ ꯇꯦꯛꯈꯤ ꯇꯥꯔꯒꯗꯤ ꯁꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯊꯤꯗꯤ ꯁꯤ ꯑꯌꯨꯛꯇ ꯁꯤꯠꯈ꯭ꯔꯕ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯑꯃꯨꯛ ꯁꯤꯠꯇꯣꯏꯅꯤ ꯁꯤ ꯄꯨꯂꯞ ꯐꯥꯏꯖꯤꯜꯂꯛꯈꯤꯅꯤꯕ ꯃꯊꯤꯗꯤ ꯌꯥꯝ ꯐꯩ ꯀꯩꯅꯣ ꯇꯧꯕꯒꯤ ꯐꯖꯅ ꯆꯥꯕ ꯈꯣꯠꯄꯗꯨ ꯃꯕꯨꯛ ꯊꯟꯊꯅ ꯆꯥꯕꯒꯤ ꯑꯗꯨꯅ ꯈꯔꯗꯤ ꯁꯦꯡꯕꯤꯕ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯂꯣꯀꯦꯜꯒꯤ ꯑꯣꯛ ꯃꯄꯤ ꯂꯣꯏꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯩ ꯄꯩꯁꯥ ꯉꯥꯛꯇꯅꯦ ꯁꯤ ꯄꯩꯁꯥ ꯉꯥꯛꯇꯅꯦ ꯃꯥ ꯍꯧꯖꯤꯛ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯕꯅꯤ 9 ꯂꯛ ꯁꯨꯕ ꯀꯣꯛꯇꯣꯏꯅꯦ ꯃꯥ ꯃꯕꯨꯛ ꯃꯅꯨꯡꯗ ꯄꯩꯁꯥ ꯀꯌꯥꯅꯣ ꯂꯨꯄꯥ 10,000ꯒꯤ ꯃꯊꯛꯇ ꯌꯥꯎꯔꯕꯅꯦ ꯁꯤ 15 ꯈꯛ ꯀꯣꯛꯄꯗ ꯀꯩꯅꯣ ꯂꯩꯔꯕꯅꯦ yengو lupa pesa masing tinjinda kawe 35 tarada di lising taluk tahu era di 60,000 neba 90 neba 35 de ado try pan ko matam da mapa wai bagi da mapa wai neba mi mapa loi bedege mapa wai bagi da ma unga ma pi grani aduga lemhoi ba 17 du yola ko matam da lupa lising tare pa we se taluk to pa da chahi tangkhai ma da lupa la ma gi chang lai ra bane chahi tangkhai ma lising manga cha pate si o ma pi sina yo pura sembu ma khala mane se hadi adum atopa thabak tauna o ma pi m khal loi ba gi yam wa da ba o ma pi ani loi he na phare de de adu amu tara gum ba loi ra ga di wa ni ko hadi seba du wa ra kani amagum ba ani gum ba loi ba di yam wa de adumena o ma pi loi ba je local gi o ma pi loi ba je yam kana hali je moina yam cha da ba nagan da ba masa phajana pokpa si yam chang uri je chahi manga pharak pai ne ba akhoi gi ok macha ne pmi ne ba chum chahi yam galak pagi chawai ne ba aduna tagadi nauri boy di pikadaw ne chahi manga phar ok ne ba sesina chahi taruk makhai gi chang de dum macha pohan doi ne ba sida si ok mapi sina ok mapi si loikhat ke hai ta ga di akoina choice khan doi je o kari da yengni da makhong da ne bi yeng doi je makhong ji yam important ne ba si da yeng bio si gi ok si makhong khumang ani sumaina yung na lepi je khongpak lap ta di je sumbe ok si yeng ga daw ne ba yengo ji maning gi ga mamang gi ga je ba khongpak pulap ta di je khongpak pulap ta ga di mapi sem ba ya roi ba kari gino abida masal lum dharak toy ne ba moi heng pregnant oi ganda masa yaw kan de hena lum madi makhong sok toy ne ba adu makhong wapang amode ne ba makhong heng na ba masinja phajana char roi adai sum sonjel ani masa du so nutrient phajana phang da bane na adum si doi ne si gi doi ne masa do adum akoina ok mapi semjari du adum fail oi doi ne ba ado akoi ok si ongnaw dagi pi ba ongnaw dagi yeng pa matam da sumaina makhong khongpak ta daga jo khara chawkhol pa matam da dum chai jamu tha manga taruk ta dum ya da ba yawe ba hadi pi ngai de yeng ga jo adu choi choi da na khan ba ya ba se chahi tha manga taruk ha ba o tegi choice to badi soigan de ba tha manga taruk pha ba o moi sumba yeng bi choice atop kan yeng da so khongpak khongnam yung le fi je khongpak pulap ta di je khongpak pulap ta ba o oiraga di mapi sa ba yaro dei ne ba adu khangbi ga da ba mapi sema pa matam da masa ka pa ya ba si tha 3-9 ajana growth lai ba o mapi oiraga di tha 3-9 da masa sem ba yare ba o la ba je mingo de wai doi ne ba wai raga hayeng mana pregnant de je tha mari completely phade ba mari gi chang adu mena pregnant oye ba aduga adudagi macha polak paduna tha ani da ne ba yombe ya doi je pulapna moigi
ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕꯗꯒꯤ ꯃꯆꯥ ꯌꯣꯟꯕ ꯌꯥꯕ ꯐꯥꯎꯕꯁꯤ ꯊꯥ 6ꯇ ꯌꯣꯟꯕ ꯌꯥꯏꯕ ꯑꯗꯨꯅꯅꯦꯕ ꯆꯍꯤꯗ ꯑꯅꯤꯔꯛ ꯍꯥꯏꯁꯦ ꯆꯍꯤꯗ ꯑꯅꯤꯔꯛ ꯑꯣꯏꯔꯤꯁꯦ ꯑꯗꯨ ꯃꯇꯥꯡꯁꯤꯗ ꯁꯤ ꯄꯤꯛꯁꯦ ꯍꯧꯖꯤꯛꯀꯤ ꯏꯟꯁꯦꯃꯤꯅꯦꯁꯟ ꯇꯧꯕ ꯌꯥꯔꯦ ꯍꯥꯏꯁꯦ ꯃꯣꯏꯒꯤꯅ ꯆꯍꯤ ꯀꯌꯥ ꯐꯥꯔꯀꯥꯟꯗ ꯌꯥꯗꯣꯏꯅꯣꯕ ꯆꯍꯤ ꯑꯗꯨꯅꯤ ꯊꯥ 8-9 ꯐꯥꯔꯀꯥꯟꯗ ꯑꯗꯨꯝ ꯃꯄꯤꯁꯤꯅ ꯆꯍꯤ ꯊꯥ 8-9 ꯈꯛꯇꯪ ꯊꯥ ꯐꯥꯕꯒ 8-9 ꯐꯥꯔꯛꯄ ꯃꯇꯝꯗ ꯃꯆꯥ ꯁꯦꯝꯕ ꯌꯥꯔꯦꯕ ꯑꯥ ꯂꯥꯕꯁꯤ ꯃꯤꯉꯣꯟꯗꯒꯤ ꯋꯥꯏꯗꯣꯏꯅꯦꯕ ꯍꯌꯦꯡ ꯂꯥꯕ ꯋꯥꯏꯕꯒꯤ ꯃꯆꯥ ꯄꯣꯛꯄ ꯃꯇꯝꯗ ꯃꯆꯥ ꯑꯃ ꯂꯥꯕꯒꯤ ꯃꯄꯨꯗ ꯄꯤꯕ ꯅꯠꯇ꯭ꯔꯒ ꯂꯨꯄꯥ 3,000-4,000 ꯑꯗꯨꯃꯥꯏꯅ ꯄꯤꯅꯩꯕ ꯑꯩꯈꯣꯏ ꯐꯌꯦꯡꯗ ꯌꯥꯝ ꯏꯆꯦꯅꯥꯎꯁꯤꯡ ꯑꯣꯛ ꯃꯄꯤ ꯂꯣꯏꯈꯠꯅꯤꯡ ꯇꯥꯔꯒꯁꯨ ꯑꯍꯥꯟꯕꯗ ꯌꯦꯡꯕꯤꯒꯗꯕꯁꯦ ꯃꯈꯣꯡ ꯄꯨꯂꯞ ꯈꯣꯡꯄꯥꯛ ꯇꯥꯕꯗꯤ ꯂꯣꯏꯕꯤꯒꯅꯨ ꯈꯣꯡ ꯃꯣꯏ ꯈꯨꯖꯤꯟ ꯑꯅꯤꯗꯨꯅ ꯌꯨꯡꯅ ꯂꯦꯞꯄ ꯑꯣꯛ ꯃꯄꯤ ꯁꯦꯝꯕꯗ ꯐꯖꯒꯗꯕꯗꯨ ꯌꯦꯡꯕꯤꯌꯣ ꯑꯗꯣ ꯃꯆꯥꯗꯒꯤ ꯂꯧꯕꯕꯨꯗꯤ ꯊꯥ 6-7 ꯐꯥꯕ ꯑꯣꯛ ꯃꯄꯤ ꯑꯃꯣꯝ ꯑꯗꯨꯗꯒꯤ ꯃꯄꯤ ꯁꯥꯕꯅ ꯍꯦꯟꯅ ꯌꯥꯝ ꯐꯕ ꯍꯦꯟꯕꯅꯤ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤꯕꯁꯦ ꯏꯁꯥꯗ ꯁꯤꯒꯤ ꯑꯣꯛꯁꯤ ꯂꯣꯏꯕꯗ ꯊꯦꯡꯅꯖꯕ ꯏꯁꯥꯗ ꯂꯩꯕ ꯅꯣꯂꯦꯖ ꯑꯗꯨ ꯁꯤꯌꯔ ꯇꯧꯖꯕꯅꯤ ꯑꯗꯨꯝ ꯏꯆꯦꯅꯥꯎꯁꯤꯡꯅ ꯂꯣꯏꯈꯠꯅꯤꯡꯉꯒꯁꯨ ꯑꯣꯛ ꯑꯃ ꯅꯠꯇ꯭ꯔꯒ 2 ꯑꯗꯨꯃꯥꯏꯅ ꯂꯣꯏꯈꯠꯄꯤꯌꯣ ꯌꯥꯝ ꯂꯥꯏꯕꯅꯤ ꯁꯦꯕꯥ ꯌꯥꯝ ꯆꯪꯗꯕꯅꯤ ꯌꯥꯝ ꯋꯥꯗꯕꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ